Kanai ngang lo sibo. Lekai sida aina khangdaba midi amatta bu leitabani. Kanai masa bu oiriba sina. Mit onthok na nakhre. Angang ni gai naga hujikan gi angang singse mit na bana. Kana gi angang no amukta bu hangge ne. Ibema TG gi uniform set pi nangonda ne aina haise. Nangbu kana gi imung no amukta su ude ne aidi. Inama Aidi mamang lekai gi ibol gi masane. Haima, tai bon gi masan nupi oire. Nangdi mapan ga pang ga thok ta mamalida. Pak udi ba. Hoi nama. Ai se mapal pak na thok ta ba. Yumda angang tuition toroga adum leye. Aduna khangdaba oiramgani. Adoi nama, ai auto lae. Saluki gi nama. Hoi. Gari do phazan tongoi bima hojikani ne khuthau langthau yam ludrabani chaluro theng khrani nuksi khije oiba hojikan ngang singse mapan pan thok tana khotana mamit mana singna ba khona giri haide imung to siru neiraga phajabi oina re hojikti lemna re mapan thok taga yam leme ba macha nupi asiga mapa duga di kenakre mapa du di thengna badaga se kaudana ka tok pajanate Mikau thagong na maron na phajariba macha nupi sina maron na malaining biyoy na puotana. Haima indon amta ngai ko sida nga ta sangaga phamulaw tana wariam ta sa seba. Haima sakitombi kariwa haige habano aidi asida chatluge na tholakpani ne kuina phammaga di yado mandebo kariwa aruba oirabano. Ho indon kuiga da banate ai aduna lakese kuiroiba. Ho indon atay na tini mamang lekai gi taibol gi masan nupido ngasi khak thengna bi wani da nahan makai di su teng hek thengna de aina lekai sida khun tungai chali base amu te pau thengna de kamai tau da na lot laga thami banu khangdi ne masan nupi ase lei haiba bau ai di khangde ngasi na han bane ne khangi se masan nupi ase mapani pan ga thok tana tau da mane da mayum da sujala ga dom lei as khara leiradi ngaura ni bo masi haima sakitombi nangdi ngasi kakta tengnaraga adugi wa dudi kanana hairaiba nangonda nangdi yam khangina khangdadi kaino indon lekai sida aise maming salibani sakitombi ana se misina haipetang gieng padane mana haini misi karino haibado ai loi khangba ngamba jani haima Hoine sakitombi nangdi yam khangigo ado chumi nangna haiba mapan ipan thohandana hongna lonjatto khara ju khangangadabani yumda som phajina thambaya di hairiba ado sakitombi indon se thabak ama chatkena tholakpani ado thengkhrani indon khara halamage ko nang lehau khidra indon halamage ko indon salagi hairo aidi ineda pau mayam tamningi As pau tamba huda ngairi ine adudi horen nungdang wairamda ai ine hoida lake pau mayam tamningeba phare ne ine adudi ine su chatluro ai su chatlurage kon bukha ka ma ta phengamdribani amta phengto gigeba haima sakitombi nupi na ne yum palaba matungda ko lukha namdana thambase phattabani ko chalo adu hanam ta phengto ujo chalo Indon kaisu kaideda kaidauge ko lukhak pu phengdu leer dubu adu phare ai ko lukhak to amta phengto lukhige Indon ai hore nungda wairam laktoini ko masigi sakitombi haibi se nuksi khidreda masiga thengnadana bana lai khoiramaga tholakpani yumdagi adome ga thengnaba as mana miwa ngangdaba mi se leiram maroine leikai sida kanagi hanu hana dagi hentoktana nupi angang phau yok salabani mikari ibulgi macha nupi kari yam ingna lemna leizabani mayumda yam sambani asida mu ngasi thengnarudana miwa mungangi do masi nupi se pharoi tori he masi masagi asoiba bu yengsindana semtuk sagiri haidi duga aiga thengnaragana miwa ngangaga engonda pau tamba aduga miga thengnaruragana aise mu khullaga ngangi bani mana khalisibu aise kaimte khangamaro sini mana khalise
Miwaa Ngangbi Hegaibi se. Of, ibem hal ngata. Kariya to isibo. Yumnak su mana ba yam yauri. Ibani kamai to zai no. Mafam su zap sap khang ba nate. Adu ni ne. Of, chak ka lam khalak pa ne. Natraga phone no amta ka toksalu ne. Pairak pra yengo ba. Phone se di hom phuruk tawra ba ne. Sumpai hek pairak te haba. Natraga khoi pabung do phone ga tahora jalo. As, sumai tawra se. Sak su am lame. Yum do in halase. Duga pazana gyan tana hanga se duga amula se. Aduna farani. Gari thau ga loi ber khang bonde. Mi thongan maya sida kanna gi masa masuno. Asida suru nai dana leisibo. Oh, ai khangi. Ise me magi thongan maya sida nupa ani khak la ga suru nai se. Ise me magi masa nupi do lung bala ba soi ngi oiram gani. Imai pima on tok na su khat khre wani angang ni na. Masa nupi do pet na seng sang bini. Nupa ga se mana phone tor ga kauri yun gani ba. Adumain tawrase. Saklam na yadre ai. Barton tawba sat prabu wan tharadi kamai tawba. Kande sak phatsala sa thoyna. Aduga nungdang wairam loina chatlase. Lo kande. Ibem halse yamanda da ko ngawi nemi. Aduna farani sak phatsana phudaru slaw hoida. Aduga nungdang wairam do phatsana kaptharase iruga nan du thoga. Lo. Sat kreni ani se. Karino makuttaga chiega paisina. Chithi ga oijala. Hojikang ang sanse mitna bana. Tahi sui khangde su de khangde. Nungsi ni ngon sida tawri bani kaina. Misiam nai hai bani da. Jingning khidre oi ba. Ai si pau se mi ngona tabu ta ba de. Mityam nai ba. Inna ma me ma nang din na sa no pi ngota posu nai bak thamban sa li he. Hai ma, kamai na no hai sibo. Ai si kamai na thamban sa li no ba. Isa nupi anima masak loi phajai mana tami ba school dugi su topper ngaktani sidabu thamban chate haiba yari broina ma ibe manang ne haiba sidi adoina ma aikhoi gi lekai se yam phatte phatta babu chumna phatta baga nate mi wa ngangna ba mayam sine ko ka ngawe adoina ma ai se inama da kaino ma hangena lakpane ibe ma kari wano haisibo hangune akhoi likai se haigum dana miwa ngangna ba myam sidane ko ka ngawrabani inama mema nasa nupi ahan thoibi do as idea am thajadebo likai sinane ngangnari ba myam se nakung I ta bazani ngarang nahan nupa khara akhoi thoibi unaba lakpro akhoi thoibi da chithi pidoine haibra kaino thongan sidane mamma phaulei yesu suru nai ga khangaba phone daga tawraga kauwe kaina haine thoibina inama ai am thajade thoibinabu samai tarungadro kaino ai sibo lekai ni kai naga yam tukat saye moirongi lekai adune sidi akhoi thoibi dine mapaga a delhi da tha ama phare magi exam ama tha ni na mani hoida leise kari nu wei lekai sibo ate akhoi thoibi na phone tawraga kawi kai ya yam tukat saye oiba kana uhoge ba moina uhobra ba is dupa khara chithi tha doira khangde as phone tawra kawi kai da kaya da mana ngangi bado yumne ate kana na uhoduna hairi buwano basibo inama maning lekai gi saki tombi do aduna haiba ora mane mi khudingi ni mana tamise aine thajamandadana inamoina laga hangi sini mading no pido aina nongma thengna kanda ne makhauri da method pa soidrabani aina kaya da ngam khrabane yengune kabak sabak khara uraga magi wakhal manung da sagat laga hekta mi wangang ma yabraba achumran di khangdana ma thengna gisano makha zai da ne on thaba ngamjaba yengu inama manaruno tandro ngori phedi su tobure khara ma se nongan badagi numit taba phawba lekai sida kari mi wangang na ba yabagi na ne koi thi leirabani sorok sida ne mi imda chatpa yapunte mana sida da ba mi leitrabni inama lekai sida ne magi maming se kari hairaga khangnei khangbro Miwaa Ngangbi Hegaibi hairaga ne khangnarabani mayamna inama kesu khangdaba angang sida managa yamanaga wari do sagatlaga mayam da libatuda aise nungaitadana inama da hangena sangakpanida ado inama manaruno ngori phedi tobani
angawbana ngangba wabu kanana tadoino mana miwa ngangdrasu inama kanana kanano loi khangnaraba ngaktani ibema miwa ngangnabagi saungna institute amaga linkhat amaba mana lawgadaba gold medal mayam si hei krewani kraide question dana ngangi banoba dubo mai bema mane mi siba yawni he masin thi brabu inamade ngangbasidi haigumdana gold medal mayam dana magak samka do chikhat paga ngamoi haiba keji mukata bado pura mahapapi ni ko ima kanai ngangno asida pot leisbo ontok na haina kidrewani masam na maro na masangi ba sahi matang sai khangdi sadi khangde lesabi manan na ba khai bagai do oira mane taseng na maki hairodi aise phangjada ba gai juni tawise asigumba phajaba samlang se akhoi jodi thoktrabani na krai dagi thaganing doino oiso oira roi handak mapos ni magidi samne na chujak basam man kai juju hek lawradana aduna phangdrabani na sida batabani ada tholaiba matai manak se yenguni he kaya da sana drino yengo nupa asina kusu kumen ga phajaradana kaya da ngoriba nupi asina prakali musen muradana karai dagi thengnadana lawri no khangdine paktabana loire is mana haise aingonda oira mane madi yam phajabai type da mi sidagi hairasune isagi phibam no hana yengaga sidabiyo ai khoidi murasu musana somgi kususna marona ma phajaraga hairapoyadi phaiye kuchu duga setorak chathorei ba machu duga ibema kari mali khangbra nangdi mayangna kokta thilaga yon balak ba barap to khangbra orange color do adu male mi gasnanga ba sari paktabna kay noy bema ay nawon hai binatiye karino na dubu matang sadana singi dubu karino zero na thau tau zero salo mi na uraga ne khanna bagong man kini bema salo nga ta pham khige amta na thau dudi laitrabani na no nga badagi numita ba phawa miwa ngangbi higaibi haisini ai ge imo nupi sakhi tumbi ase karamba matamdano mana gyan tarakadori basibo laikai gi miyam sina engon sida namong nupido wara une heman khre miwa ngangna gadabagi no ngambe numita bu haidana engon sida ngangbaga chaibaga ai gi wase imong nupi sina sungta hek tabide ahan matam oisalakbaga ai gyan tadre ai gi imong nupi se karamba matamdano aina warak pangamgadori basibo masi doctor da puraga layeng thokadra khangde magi makogasi amumuk sak padang su tawine othok na waduri da ko aide miwa ngangna ba thengkhre ne khara thunam ta sasange mok mom sabne saluk ta phumi ba nga matumja maru ga malaroi da ta saijalage kainom tawre haima nga maru palle sidi kamai to ne sidi tin jot pa yadre ima am talawo kanum tawre ima saki don biye kai dawrage nangbo koi lawi do kai dawrage haibani ima nga maru bangre kamai to de no sibo yam nareba karino haisibo nga su thakta ba henjang duda karai dagi nga maru pandoi ba nati nang bu ngasai henjang da nga mat leitre na thakhi da dai ne aduga kamai na nga maru pali ne bi manang bo ngasai do nga matum do ama khat ngai ra ba aduda pharak tarani na ima da haptraba aduda ina sakta phum saru bado tawri ne ma to nangi adugumba hauna lonsa khangdabido tawno haiba na troina ha ate nga du hura laga sadrasu phong adum saba ya draba nangbo laina ne warei ni khangaba nga maru palalido hura la sabai ni matung manau tawnu ko dumaina ima adui wado ko na hainarase
ꯈꯅꯥꯎꯁꯦ ꯉꯥ ꯃꯔꯨ ꯄꯜ ꯂꯩꯔꯦ ꯇꯤꯟ ꯌꯣꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯝꯇ ꯂꯥꯛꯑꯣꯕ ꯏꯃꯥ ꯑꯩ ꯌꯥꯝ ꯅꯥꯏ ꯍꯥꯏꯕꯅꯦ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯂꯩꯔꯝꯃꯣ ꯐꯣꯔ ꯁꯦꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯧꯔꯨꯒꯦ ꯁꯤꯗꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯂꯩꯔꯝꯃꯨꯀꯣ ꯉꯥꯛꯇꯪ ꯆꯞꯄꯒ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥꯕꯣꯛ ꯁꯦ ꯄꯥꯐꯣꯏꯁꯦ ꯁꯤꯃꯈꯛ ꯉꯥꯏꯔꯕꯅꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯎꯀꯣ ꯑꯦ 시즌나발 로이바가네 아돔 딜라다바니 꾸이로이 악다니 아동아이코네 이마봉나 바포이 와이시부 까이기노 비숨 포이게 하이라바 아스 아한탕다 깨닝아이라바 자라하이 낭수 온톡바 이마봉나부 비숨 포이기드로 지부 오 노이기네 나나마도 nga maru palli ye nga hura la saru bada khanga ba chak ta phummaga sa bada palli badi o nga maru do lokthok ke na ne la ibani ne noida onthok pagi nu pi ni da as ai gi pa phoi duna nga maru satoi ro as bit leite ado nga maru pallan na kai upai le ima bo talli he ina mado kai do bagi nga hura la sari no tawni ye miwa ngang na bana maron na makaliba higaibi ne pura Laina nga maru palalira su khang pondera ai imong nupise warak pa yadren he ibema miwa ngang na ganu su yade do no ngam le numita bu mina kana kari tawi ge na thijandan leire as talle dai wa ngang mandana laina wa khara ngang ban let na ba na maru palalira khangde ibema imabok chatlage ko nakhoi na namado law baga khong baga torom doini nga marum ta satlu ki ge loi baga lake ko chale Hoi imabo Pisum poi na baduna nga maru sato e ye makanaw daki Lain warak pazani ko Adusu huralaga sabani haibar kay umahaydi ne khangandana aduda khangdana ba honabada ojikti loi khangedana Miwaa Ngangbi do inama lain warak e ye Ngarang natro lain warak pado Manipuri na tawraga sato e haibani lamhang sida kari warino moy anina sanisna ay lummaga tage Manipuri na sato e kain harisna kari oisano ho adusune yumthang na bagi paphoi do wairaga mayadagi nga maru sato e nga maru palli dusu huralaga sabada palli ne haine lona thupna sajagadabado nga maru do ek panjandana ipong dek phongedana ikai basu khaga moine madui nupido inama aine am nokningise paphoina toroga makhanawdagi nga maru manem ponga lokthoi haibaduni aine am nokningise kaino moina ngangnarisibo mingondagi paphoi huralaga pisum phoiringaida manem pokto nga maru palle aduga mamong nupiduna paphoiduna huralagba paphoiduna toroga makhanawdagi nga maru satoi haijalo o Sumaina hai boy rungani ai sigi pause mayamda tambu taba sunya yade amta tambu khige aima thaba amta ngai khoni nang paw ma tarabo ise kai bangno ai di kem ta dena ho mamang lai kai dane mau na ha amana mingwan gi pa phoi khra lagane pisum phoi ngai da mane bokto nga maru pale ye aduga khuralakpa paphoi dane mane poki maya dagi ne nga maru loktho e bisnu sira moire yune dubo ha kari noi sipo ite gi wari do kitang onna ba male ai nga maroi dai di kai no thaba ai na wari se yam serious da liraga nangna no i do kai gi no ai nai se phagi na tie ise na tame ibe wa do serana na kitang taba male ise atopa doina tambiru do ai pukli bai ba si dore nokpada na thaki ahana wangang bada usit thoi da ba matung manaw ne nangonda pau stamai tamai ho ine pau matarbo as hojikan se pura juk amani ko haima sakitombi kai pau no ine di kaim ta dina ho aduburo mauna ha amana ne migi pisum phoina ba paphoi do hura lagane pisum phoini ngai manem pokto nga maru pandana si ge dawe ye adudai du da mamong nupi na sensal lagane paphoi na toraga satto e ye as
Sige tawai haisini hanubido. Oi ma, ai di ngammaroi da. Oi ma, pugri nare. Kaino moina aina sigi pause tambaga pangnok tu noise kaino. Nok ta ma te yaude. Kari soiba yaurage haibani da sigi pause tambada. Ine, kaigino nokpiri dubo. Aina hairi sida kari soiba yaurage. Kari su tawdida wari amakak leiba. Kari haini example oina pirabada ibobi na ming iba matamda maningdagi mayak singdong lawthoga maningdagi halla irakpadasu ibobi na dum taidana adugumbadida wari je haifet manaba haiba tare kaino moina khalisibo hanta aina nga maru pallubaduda ai hoiraboi ninga zalo mau nangna hanjalaise thengman khrene kanana bu hongna bage numit taraga yomda hajlakpasibu kanana tawge haibnida ima karaida thengino numitsu tadrigaina ado ima hojikanse jajani ko posai huran bayam tho amane aine paw ama puraga laini is thengdiga haine mase nate kari paw nangna poraibo mi gi paw puthok pusin tawraga leiradana na thau tawgedi haidadana nangko ima mamang likai gi iseme mado moina wari sanabada tarakpagi wani mauna ha amana mi gi pa phoido huralaga pisum phoini ngeidane mani pokto khanghaudana nga maru pale ye mani pokto sige tawi ye upai leitadana pa phoi huralakpadana ne sangsallaga mayadagi nga maru do satto ye as jajani ko hojikan se pa phoi we hurale haiba ha kari loide ta ko thambale aigi imau nupi se aibu nokadra kapkadra tawrise gyan ga tasilaktreda mi mayam gi miwa ngangbadi hendoktana masagi phajadaba wadubu mana seran turan taraga se mingona chatchatana miwa nganguri ni ne se loide haisne ai loide haisne kaidorage haima annate noina khalise kaino aina sigi pause ek tambaga noina nana na thunta drise kaiginoba aina ngangse phagiro aina sigi pause ek tambaga mi khudimak loina hita nupa hai apang bi higai wa bi nuk tu digai no nang na saki wa dubu mi ngona chat chatana pau tamadi nupa ta banatro laikai asina ngangnai je nang ta dro ha saki tombi ase nga huran la saru badagi nga maru pandana mani pungna force na chapaga lautho e na haibadagi nangna seran turan taraga ha seran turan loi tamadi mayam na nokpa taba natro nang hemaliya nang mi mayam gi miwa ngangna badi hendokna nang gi bawa ngangna ri ni bima ngami he nang ngam ya sini nang kaino haisibo aina ngasai dagi ngangna riba miwa sidi ai isagi oiramaba as yam ikai je kamai to ni sida miwa ngang badigi hendoktana ai isagi miwa phawba isana ngangna jaraba ko as yam talle dai ri pelabani he saita oiba